Muslim isani khanna yengjarambani nangi video adubu nangna koi hobabu hangoi haiba numittagi nangse karamba thakta leibano khangle aduna kanamantana nangbu sigi sahari banu pasina aigi video yengamise kogi Muslim isani Muslim masilni aina khalla kanda yengambani comment gi wadi mi se mayama birakreko ado sumai toba comment sidi ai punsida ahanba thengnabani sumai toba wakhallon se kogi social media da video yengbabu koi Muslim masilni adagi maiti masilni tawrakanda yengnab natraga Hindu masilni kain tawrakanda natra ada sidi angakpa mani ado sigi same person sida mana piri iba comment sisu kada waidano hairakanda aine acute pancreatitis ki matangda koi yu thapana maram orakanda koi gi pancreas ta su kamaina so hanba yage kaina share tawbado madugi video gi comment section da no piri sigi same person sina mamang da su aigi aina liver cirrhosis ki akoigi mabuk ase kangtho akanda akoigi mabuk te ising gase hala kanda ising du damuka infection ga tho akanda yamna dangerous oiba condition namagi matang da mamang da video share toba adu da su mana pirakhiba comment do mayam loina unaramani aigi response so dum uramani ko sumba mi sing sigi damak particularly ada aina sidai da haijaning bari sin lausing sumaina sigi wakhallon se sian bataraga di mi mayam se kamaina hingani sangsar sida kamain leina gani natra mana piri sidi magi kano sidi khoigi Muslim marak sida sumaina wakhallon chenba phawa yawa male kana khangada ba adba yamna phattana uba yaba pot amane mana tawri sidi ai wakhalda Muslim sigi marakta sumaina chenba wakhallon kanamte yaw mi thajati maiti singi da su yaw mi thajati si yawna sigi level si yawna khanbadi video yengba phu Muslim asen ni khali yeng khala adu di yaw mi thajati ko aduga atopa mai sin nosing aini sida share tawning ba makhangna khoigi aido khoigi yam angang ori dagi khoigi general line da like lai su tamakudo class nursery tamba khotpa ko amai tawdana khoigi Arabic su dum tamaga lai ko angang hek ori da ini hek sonda general line tamba hobo adu matam dagi aduna amai tamala kuno class khoigi 5th 6th standard yor ko matam dadi Arabic da su adum yamna fluent na khoine English adagi Manipuri paba hibudo ngambado adumai tawdana Arabic da su iba paba adum yam fluent na adumai tawra ngam lakhi ko adugi matam sida adugi matam da khoi bu takpi rakhiba maulubi maulana moina apha apha pauta kayama pibi rakhiba hoji phawa dum madugi kano duni ko wakhallon duni habadi phattaba wakhal khanbe yati ko phattaba thabak tawbe yati phattaba ngangbe yati haimana singba dum mayam general oiba to to dharma gi mayam sin nau mayam na so dum masi common oina kano tawbe yaba mayam ma su yauri dharma gi na kai kai no kamaina prayer tawbani kari no kamaina tawba takpi bedo adu khatan natana ko maduda khwai maru oiba pot ama takpi rakhebasi niyat haibadi akoigi intention se yam tin maru oi khwai maru oiba se aduni aina ma sidaida yamna phaba mi ama dauna natraga yamna aphaba kainuma mayam so utna hotna re khalase aduga aigi intention aigi niyat tuna sengda taragadi mapuna di aina khali do aina tawri do karino khangbani na madu kaiso artha leiroi dui sumaina ne khudamaina ayuk man ta hogala kanda koi prayer tawri fajr gi namaz soli ko masi son ma tam sida example oina ko masida aina khoigi fajr gi namaz son ma tam sida aina son doi si karino khoigi sunnat ki rakat anini adai first ki rakat anini kana sigi pot sai niyat tawdoine ba han de intention do ai karino haibase mapu da haidoine ba aina wakhal da su khandoine ba chinda haibu tang natana madune ba khwai maru orse madugi niyat tuna sengda ba taragadi madugi intention tuna sengda ba taragadi pumna makto madu artha leiroi doini kaina haib adamai tawdana ini ngasai gi video du da su akogi Islam na koi khau haibadu madu yaning den hai ki basu yaude lali haibasu yaude wahi adugumba ama bausu yaude ko madu da hai just adugi actor du da haibasu nati Ramcharan du da haibasu nati ba ngasai gi madu da hai report to intention du tum video du munna taraga phajana kan to taragadi yam line khangani kari no hainingi pot se madu da koi gi biri ka tha akanda yamna kano toba amot pa kano toba phattaba gi image ama leibado madu gi pot toina madu matang doina loktho agam angang macha macha mayamna matau tambado madu matang ne ba haido madu da koi do gi it's not about the koi ko mustache haigadra natraga beard haigadra madu matang na teba beard to gi matang na teba poto intention do not have them clearly khangna ko habidi mada hairi di khoi gi sai gi phattaba poto madu khangna kana gum kharana di thaoina kari maram dagi no khangdi out of proportion da dagi out of context da logtho akanda as koi gi matang da haikre adu haikre adagi nangna koi bo haina di haikre just comparative speech haiba male si phawa da sumaina kano tawre haira kanda nangna admaina hojiki tawri mong ma tawdu wain haiba pot tu da ngasai gi heta nangna adu doina tawr kanda dharma pusalla kanda kano tawr kanda tonganam tawbodo madugi pot tu tawbi ganu madu ai chumdaben khale ada sigi nupa sigi wakhallon se si oi targadi yam thina soirani ko mi sing se hingmina basu yaroi lemina basu yaroi intention do yamna maru oi
ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯋꯥ ꯑꯃ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ ꯃꯗꯨ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯨ ꯅꯠꯇꯦ ꯙꯔꯃꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯙꯔꯃ ꯐꯣꯂꯣ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯁꯦ ꯑꯩ ꯀꯌꯥꯝ ꯀꯟꯅ ꯐꯣꯂꯣ ꯇꯧꯔꯤ ꯇꯧꯗꯦꯁꯦ ꯃꯌꯥꯝꯗ ꯄꯨꯊꯣꯛꯑꯒ ꯄ꯭ꯔꯨꯐ ꯇꯧꯕ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯙꯔꯃ ꯍꯥꯏꯕꯁꯤ ꯃꯄꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯕ ꯄꯣꯠꯅꯤ ꯉꯁꯥꯏꯒꯤ ꯅꯤꯌꯠ ꯍꯥꯏꯕꯗꯣ ꯏꯟꯇꯦꯟꯁꯟ ꯍꯥꯏꯕꯗꯣ ꯃꯗꯨꯗꯤ ꯃꯄꯨ ꯈꯛꯇꯪꯅ ꯎꯗꯣꯏ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯤꯗꯤ ꯃꯁꯤꯗꯤ ꯇꯧꯕꯤꯒꯅꯨ ꯀꯣ ꯃꯁꯤ ꯌꯥꯝ ꯐꯠꯇꯦ ꯃꯁꯤ ꯐꯠꯇꯕ ꯏꯃꯦꯖ ꯑꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯅꯁꯨ ꯙꯔꯃꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯐꯠꯇꯅ ꯃꯤ ꯃꯌꯥꯝꯅꯁꯨ ꯎꯒꯗꯕ ꯄꯣꯠꯅꯤ ꯑꯦꯅꯤ ꯑꯇꯣꯞꯄ ꯀꯩꯅꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯀꯣ ꯃꯁꯤꯅꯦ ꯍꯥꯏꯅꯤꯡꯕꯁꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯀꯃꯦꯟꯒꯤ ꯋꯥꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯀꯣ ꯇꯧꯔꯛꯄ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯣ ꯕꯠ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯃ ꯃꯁꯤꯃꯗꯤ ꯑꯉꯛꯄ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯁꯦꯡꯅꯀꯣ ꯊꯦꯡꯛ ꯌꯨ